खुरमजरे ISTV की मणिपुरी पाव मियेंग ताबिब सुंग बताराम नौसरी ngasi मरुइबा पावदा खुलाई पाइदुना लाल हौरबा मतुंगदा मेन स्ट्रीमदा लाक्तन लेरबा मियोइसिंगदा पुलिस अमदि पैरामिलिटरी फोर्स सिंगना किहनबा यावना थबा अमता जथबा यारोय हाइना चीफ मिनिस्टर एन बिरेना असेंबली दा हाइख्रे ngasi के असेंबली मिफमना डिमांड मंगा की अपन सनफम लुपा करोड़ लिसिंग तरा मरी साजे मार्फु हेनबगे सनफम पास तौख्रे अमदि म्यांमार लेबा मिते सिंगना ngasi फावबा मणिपुर बु थमोय सिंगना नुसी हौरी मणिपुर दा लांगनिंगबगी अपांबा फावहौरी हौजी पाव सननु पिजरे खुलाई पाइदुना लाल हौरबा मतुंगदा मेन स्ट्रीमदा लाक्तुना लेरबा मियोइसिंगदा पुलिस अमदि पैरामिलिटरी फोर्स सिंगना किहनबा यावना थबा अमता जथबा यारोय हाइना चीफ मिनिस्टर एन बिरेना असेंबली दा हाइख्रे ngasi फाइनेंस मिनिस्टर ना डिमांड मंगा पुखलकपगी डिमांड डिस्कशन दा कट मोशन अमदि ऑब्जर्वेशन पिरकपसिंगी पाखुम पिरदना चीफ मिनिस्टर एन बिरेना मखताना हाइखिबदा मयुमदा पोथादुना लेरबा खुलाई पाइबा यावरबा मियोइसिंगदा पुलिस अमदि पैरामिलिटरी फोर्स सिंगी मरक्तगी किहनबा अमदि ओट नेबगी थबक चथै हाइबा तारे असिगुम थबक असि मतुंगदा तौदनबा मरि लेनबा सिंगदा खंगहलगनी करिगुम तौरंबा तारबदी मदुगी चपचाबा थबक लखटकनी हाइखि पुलिस अमदि प्रजा सिंगी मरक्ता अफबा मरि थमनबा सरकार असिना थबक कया लखटुना लागली मणिपुरदा ड्रग की मायोक्ता सरकार असिना अकनबा थबक लखटुना ड्रग ललवोनबा अमदि ड्रग साबा सिंग फगतुना मसिबु थिंगनबा यामना कन्ना होनरी क्राइम अगेंस्ट विमेन्स के थबक असी सरकार असिना हक्सिन लौदुना अतेनबा मतंगी मनुंगदा फास्ट ट्रैक कोर्ट लिंखटुना मियोय 38 कन्विक्ट पीख्रे लमदम असिदा मोब जस्टिस सथरंबा अदुसु हौजिक्ति मपुंग फाना थिंगले हाइबा यारे अनौबा सरकार असिना मोब जस्टिस के मायोक्ता थबक लौखटुना FIR 38 लौखलबा मतुंगदा मियोय 33 कन्विक्ट पीख्रे सस्पेंशन ऑफ ऑपरेशन लेरिबा कांगबु सिंगना याना कांगलोनगी वांगवदा थबक कया सथै हाइबसी खंगबदगी पुलिस डिपार्टमेंट असु सस्पेंशन ऑफ ऑपरेशन दा लेरिबा सिंगी केम त फावबा ऑपरेशन जथादुना मिफामी पुन जथाखिबा लैख्रे गाड़ी हुरान वसिंग फाबगी थबक सरकार सन लेत्र जथरगले अनौबा सरकार असगी मतमदा गाड़ी हुरालंबा मियोय सिंगदगी पुन्ना गाड़ी होमपुमंगा रोम फागतपा ngamkhre CCTV कैमरा इंस्टॉल तौनबा मफम सिंग खंगदोकपा लोइरे अथुबा मतमदा इंस्टॉल तौरगनी सस्पेंशन ऑफ ऑपरेशन दा लेरिबा कांगबुना मन कौरखिबा असि चीफ मिनिस्टर मसा फावबा अंगकु पोई हाइखि मांगना मखा तारादुना मणिपुरदा फेयर सर्विस की फिबम फगतनबा अमदि सिंग अमदि तमगी मफम सिंगदा फेयर सर्विस मपांगल कनखथननबा सेंटर दगी अजोबा सनफम अमा लौथनबा होनरी हाइखि इवन हुजिकते अखोय पुलिस सिंगसे नावाइदे असम राइफल गुम्बा आर्मी गुम्बा संगगा केम सिंग चेक तौबदो हुजिकते द गवर्नमेंट हैज ऑथराइज्ड द स्टेट पुलिस itself स्टेट पुलिस मोगी केम सिंग संगगा मी मसिंग चेक तौबा थीबा खोपा दु याहल्ले चेक तौहलेबन अदुना नसागी तौबो पोतो याम लाइबक थीबनी अदुगुम्बा थोकपा लेरमगदि यांगन पोकपीगी लिटानगी हुजिकी ऑनरेबल मेंबर ना हाइदु लाइकाइनी उरगा हाइदिनी अदुगुम्बदो तौरगदे अखोय एक्शन लौगनी ऑटोनोमस डिस्ट्रिक्ट काउंसिल की ओजा सिंह टोलो ममांग सहेगी सेप्टेम्बर अक्टोबर था फाबुगी पीखरे मखा ताना पीगदबदा साउंगना हिसाब की खेनब अमा लाकपदगी ऑडिट चथरी मार्च ममांग फाबुद लोइसिंदुना ओजा सिंह टोलो पीनब होनरी हाइना फाइनेंस की फमसुपुरीबा डेप्यूटी चीफ मिनिस्टर वाई जय कुमार न फोंदोखरे MLA के जय किसन पुखलकिबा कॉलिंग अटेंशन अमगी पाखुम पीरदुना वहमसी डेप्यूटी चीफ मिनिस्टर न फोंदोखिबनी मिनिस्टर न मखा ताना मणिपुर गवर्नमेंट की ओजागा डिस्ट्रिक्ट काउंसिल की ओजागा टोलोप खेनरिबसी हंदकता खेनब नते हानना ममांगदगी खेनदुना लेरकपनी मसी करी लेबगे हाइबदु यंगसिनगनी हाइखि ngasi चथकिबा असेंबली मिफमगी जेरो वार्डा खंगाबो केंद्र की MLA ओ सूर्य कुमार ना थौबाल टुरेल मोसिलकबदगी लोकल क्लब कुंट्रा मंगागी अपुनबा बॉडी अमना फेब्रुवारी 13 तगी खोंजंग संगसलगनी हाइरिबा सिगी मतंगदा कमिटी अमा सेमलगा मियेंग चंगविनबा हाउस की पुनिंग चिंगसिनकी MLA सूर्य कुमार ना थौबाल टुरेल असिदगी वांगखेम लिलोंग अंड्रो वाबगाई थौबाल सिंगमा मफम सिंग इसिंग सिजनरिबनी लाइबक्तिबदी लोखों खुलदगी हौरगा मोइरांग पुरेल लेरो थेल सिंगमा मफम सिंगदा चिंगी लेंगांग लेंगोय मेसिन सिजनदुना जामथिलकपदगी इसिंग मोसिलकदुना खुदोंग सादब कया मरुम मायोगनारे हाइरि वांगखेम केंद्र की MLA के मेगाचंद्र नसु इशू सिगी मतंगदा वाटर रिसोर्सेस पोल्यूशन कंट्रोल बोर्ड अमदी फॉरेस्ट डिपार्टमेंट ना मियेंग चंगदबगी खुदमनि हाइखि ngasi gi mifamna tongan tongan ba department mangagi apunba lupa crore
लिसिंग तरा मरी चाट्रेट मरफू लाख यांखई लिसिंग अहुम हेनबगी सेनफम पास तौख्रे पास तौख्रब डिमांड सिंह अदुदी पुलिस विजिलेंस एंड एंटी करप्शन फायर प्रोटेक्शन एंड कंट्रोल जेल अमसुंग होम गार्ड ने डिमांड सिंह असी पास तौननबा खननबा ओपोजिशन की माइकैदगी टीएस लोकेश्वर के मेगासंद्रा अब्दुल नासिर के एस जयकिशन डॉक्टर साटोलियन अमो गोविंदास कोंथौजम के रंजीत सूर्य कुमार ओक्रम अमदी हेनरी ओक्रमना पॉलिसी कट अमदी ऑब्जर्वेशन पीकी सस्पेंशन ऑफ ऑपरेशन तौदुना लेरिबा लालहोनुप सिंगना मफम कयादा फोंगना सेल खाइबा मी फाबने सिंग चथदुना लेरे सिंग अमदी तमदा लॉ एंड ऑर्डर की फिवम फेल ओइरे नुपी अंगांग चथब क्राइम हेंगलकपा ड्रग साबगी चांग वांखलपगी मतंगदा वाफम कया पुखटखी म्यांमार लेरिबा मैतै सिंगना ngasi फावबा मणिपुर बु थमोय सेंगना नुंगसी हौरी मणिपुर दा लांगबगी अपाम्बा फाव हौरी हिरमसिदा रिपोर्ट अमा एक इस पॉलिसी कमिटी मणिपुर ना मिजिमा फाउंडेशन म्यांमार का खुसमनदुना जनवरी थागी तांग 13 दगी 38 फावबा मंडली अमदी म्यांमार चटकिबा खोंगचत अदुदा मैतै मसिंग यामना ताबा खुल खरदा संगुना मैतै सिंग अदुगी अवानवाय हंगलखि सुजमुखी ने एजिमिनी करिसो हानिंदरा होय लानी सही न सावजी लाम गंदरेरो नुशी नुशी थोइदुना निधिजे श्री गोविंद जी निधि बसी इजामु सांतोरिबी निधिजे थोइदुना मेरे बात लेदुना मीगी अका येंगदुना हिंगबा तारबसु ngasi फाववा मैतै सिंगी अरुबा लाइसिंग हागोनना लैरि फमसी येची पाव कौवे मतमोंगी सही तरेट खुंता खरबा मतुंगदा ख्वाइदगी मैतैगी सिविलाइजेशन दा ख्वाइदगी चावबा विलेज सिनी येची पाव आइनासु खंगनै गाभि आइनासु खंगनै अदुगा हौजिक मांगदा लैरिबा लाइसंसी सिंगबा लाइसंग मंगा लै अचौबा खुलसिदा मसिना ताइ उमंगलाई लैबसना ताइ मदुदि मसि मैतैगी सिविलाइजेशन नदि मैतैगी ख्वाइदगी मिसिंग हेना तारम मफमनि हाइबसि मसिना ताइ लाइबा याम थीबदि ngasi मफमसिदा मैतै रोन nangba मणिपुरी लोन nangba मी कनामतसु लैत्रे तौबदा मोइना खंगबदि लाइसंसी मैतैगिनि खंगी कातेगिनि खंगी अदुना लाइसंग सिंग असिबाव लाइ हराउदुना चले निंगे टुरेन कौवे सिदा एक लैबा टुरेन सि निंखि टुरेन की ट्रिब्यूटरी अमनि सिदै सिदा माइबी इमा माइबी न ताउनि अदुगा असेंबा लाई इकौ खटपगी थौरम सि तौवे अदुना हौजिक लाइबा पोटी सिदा लैरिबा मी सिंगसिना मसा मैतैनि न लोइ खंजरगसु नॉट अ सिंगल मणिपुरी दा चाक चारे इसिंग थाए हाइबो खंगिदबसि अवाबमनि हेन पुनिंग चिंगसिनिंगाय ओइरिबदि चावख्रबा अवा लेबाकता लेबा नुपी खुदिंगमन सेटवा फनेट की मार्केट मैतैसिना कंट्रोल तौहौरि जेनसिपाव खुल खक्तदा युमथोंग खुदिंग पावर लुमना फनेक अमदि अतांगवा फिरोल कया पुथोकदे मसिना खुंजा सिंग हक्चांग सोनिंगाय ओइबसिंग मणिपुर गवर्नमेंट कतानदुना तेंबांग पीगनि हायना डॉक्टर केएस पालिनना थमलकदे यामना चावबा अखोई म्यांमार की याम चावबा अखोई फिरोल की सप्लाई अमा तौरि लेपसु यादबा सिगी कारबार से नत्रगदी मोय अतै लेतबा अदुना तोंगानबा क्लास अमा तोंगानबा प्रोटेक्टिव मीन्स अमा पीबीबा दरकार लैना खाली अखोई मणिपुर गवर्नमेंट ना पुंसलगा आदि गसाई दाइगी अदुगा गसाई हियर याम चावु म खोने सितार से सिगिदा लॉन्ग टर्म द प्रोटेक्ट तब याबा करी लेगे दो कोई खनबा अखोई फतोक थायना खनजै थापना लमदम तामना लैना खरबसु इगी मरीनी खलौरिबा मैतै सिंग असिगा नक्सिनगे हायरबदि कोमना चंगथोक चंगसिन याहनबा नतना अतोपा पाम्बै लेत्रि हिरमसिदा मणिपुर गवर्नमेंट चपचाबा फिरेपका लोइनना थबक पाइखतपा मथौ तारि आईएसटीवी न्यूज की पाउदमजरिबा रिचार्ड रंजन मंडले
Amukona sahi kunmanga mapung pagi Silver Jubilee Thauram ngarangdagi hongna Palace Compound leba Manipuri State Film Development Society auditorium da satharali ngasi nini sanwa nimita National School of Drama gi former chairman Dr. Ratan Thiam Amukogi President PS Devan Sarama Integrated Manipuri Association Bangladesh ki Finance Secretary Y Nirprendra Sinha Senior Citizen for Society Manipur gi General Secretary Professor L Sadananda Patriotic Writers Forum Tripura gi President G. Bipulab Sarama, Editor Guild Manipur gi President Mobi Amadi, Film Forum Manipur gi Chairman S. Mangol Zauna, Maruba Music and Saruk Yari. Tharanga Mailena, Social Activist Rose Mangsin Haikibada, Amukona Lamdamasi Miyam Gidamakta, Kari Taukre, Kari Tauri Amadi, Kari Taugaduri Habasi, Nasigi Mipam Asina, Kupna Kanahaningi Haiki. Kari Taurami, who you give Kari Tauri. Aduga tungga amko na kali to ako'y na kali to hani Manipuri mising miyang kita magta sine na taning base ay nanganganin pa Amarumda Thoromda Saruk Yakiba Manipur ge Saknai Daba International Theatre Director Oibatanatana National School of Drama New Delhi ge Chairman Su Oiramba Dr. Ratan Thiam na Fongdokibada Mi amada ikai khundaba piba ngamba nungsina uba nungsina yengba amadi saksa yuthak ngakna satpa ngamlabadi afaba society amani haina loba yai mangnam bakha tana fongdokibada hingminari bai khoi asi first natraga second class citizen oibra natraga oidrabra haibasi chamumnari kunmathoi suba century changkraba matam asida ekhoigi identity ngakpa ngamnanaba amadi pukai sonna thanmamnaba ekhoigi culture gi tradition adubu ngakna amadi wangna thamba darakar oi haiki mi mayam phaming da ahalaman mayam phaming da ai kita chachagi ba haidana maru do lutharaga makutto smain toraga chakhibato adu culture lebadi ko culture khangba Imphal East District Police na District Asigi Manung Janba Awaching Haraga Khangnaba Katri Bengun Mamang Singh Khunauda ngasi yu anganba pung ahung minute kuntra dagi ayu pung taruka minute kuntra phawa thiba humbagi thabak chathakre nupi samasupna ama yaungna punna mioi chani hena amamam cha oina verification chathaki saktak se yarum daba nupi tara yaungna punna mioi kunmathoi makhata ba verification gi damak mari leinaba police station da khushinakre ngasi thiba humbagi thabak chathaba duda se sangning thina yaugdaba alto car ama motorcycle taruk Honda Activa ama Dayo ama punna gari mapan amadi license ki matam loiraba single barrel nongmai ahumsu police na lakhatkre ngasi uchathakiba thibu humbagi thabak chathakiba adugi matangda Imphal East SP ke Megasan ragi office da paugi mifam ama pangthokre mifam aduda SP na lamda masibu law and order ngaktuna thamna bu honabada Imphal city manungda section tharang lokhatpada natana jingkhong jingya da su section tharang lokhatpa mathau tabana ngasi gi operation adu chathakibani mifam aduda Manipur gi mapan atop state gi yauna Manipur gi tongan ba mafam mapandagi laktuna nauna khundaba myoi ngakta oiri mafam asida khulasigi report matungina myoi chahumrom lei hairabasu thi humbagi thabak chathabada myoi chani dagi hena thengna kide saktak se yaudaba myoi kunmathoi police verification chatharanaba lokhalaktuna Porompat police station da khushinaki license matam loiraba chi ama yauna single barrel ahum amasu phagapangamki Manipur police na mafam aduda makhatana hangwada mafam asida khundariba miyoi singna makoina lairiba lam adugi pata paide su hairi operation changba matamda leiram daba miyoi thabak suba singse sisu moigi character antecedent se makhata na muk khoi adum verification properly tawgini aduga koina chingnaba gari che chang khudakta puthokpa ngamdaba punna mapan Maruti alto karama motorcycle taruk scooter ani amaga masi su koi lokhalai mogi owner sing su verification gi pukhalak pada yauri PACS amadi Handloom Cooperative Society singi chairman amadi board director singi leadership training program ama ngasidagi ICM gi conference holder hokre hawdokpagi tharamda cooperative society gi register as representative sing Manipur State Cooperative Union gi president L Tompisak ICM gi director N Ranjana amadi program coordinator K Joy Chandrana mariba miyoi shingona sarugyaki Ice representative Singana haikibada society amagi board of director na mathau tawdabadagi society du sitharaknabagi maram ama oiri market ki apamba khangba amasung customer sigi kanagadaba mongda
पोट सिंथोकनाबा बोर्ड ऑफ डायरेक्टर सिंह होनागदबनी ऑफिशियल सिंह ऑफिस दा फमदना लेबगी महुत्ता फील्ड विजिट चटुना सिनमी सिंह उनदुना अवारपा सिंह तानमिनबा मथौताई हाइखे मणिपुर स्टेट कोऑपरेटिव यूनियन की प्रेसिडेंट एल टोम्पी संगना ई कॉमर्स ना अखोगी पोलम सिंगबु युमगी ठोंगाल दा कस्टमर सिंगना लेबा लाकनरबा मतमनी पुथोगलिबा पोलम सिंग क्वालिटी लेहनबगा लोइनना डिमांड क्वांटिटी येंगदुना थबक तौगदबनी हाइखी कोइरिंग जातिगी निपुतरे सुबा जनरल कॉन्फ्रेंस कम स्पोर्ट्स मीट ngasiदagi कांगपोपी डिस्ट्रिक्ट की मनुंग जनबा उटोंगलो खुंदा होख्रे थासिगी तांग तरा तरे फाबो सचकदबा जनरल कॉन्फ्रेंस कम स्पोर्ट्स मीट होदोकपगी थोरमदा चीफ मिनिस्टर की एडवाइजर आर.के. रंजन इसम की एडवाइजर एन राजेंद्रो अमदी कोरियन यूथ ऑर्गेनाइजेशन की प्रेसिडेंट जैते चुंगसेक कोइरिंग सु सरुयाखी मणिपुर की तोंगा डिस्ट्रिक्ट सिंगदगी डेलीगेट सिंग लाक्तुना सरुयाखिबा थोरम अदुदा नाट की ओइबा जगोई से क्या सु उठके सिबगी सोने सरुयाखिबा आर.के. रंजन मणिपुर की अपुनबगी सक्तम सागतपदा सिंगमी सिंगी कंपोजिट हिस्ट्री खंगबा मथौताई स्कॉलर सिंगना लाइरिक खक्तमक लेनबगी महुत्ता सिंगनुंग मानुंग चटुना थिजिनबा मथौताई मणिपुरदा फुरुप यामना खुंदारंबा असि तोंगान वाहन थोपिनरबसु अखोइगी लन्नी हाइना लौगदबनी फुरुप संग असि पुनसिनदुना अपुनबा मणिपुर अमा सेमगतनबा होनबदा फुरुप सिंगी पुवारी खंगबा मथौताई हाइखि इसमगी एडवाइजर एन राजेंद्रोना अपिकपा फुरुप सिंग मिसिंग यामदे हाइना खनबा वाखलोन थादोक्सी मिसिंग यामद्रबसु खुनाइगी मसक नाइबा थबक कया तौबा याय सिंगमी सिंगना मतम चाबा अमदि थबक सुबगी हाइनबी लैरिबसी मितै सिंगना तमजनिंगाइनी तोंगानबा लाइनिंग लिस्ट लौरबसु चिंगमी सिंगना मसागी हौरफमगी नाट अमसुंग थौरम क्या कंदुना थमलंबा असि सिंथानिंगाइनी हाइखि थौबाल डिस्ट्रिक्ट पुलिस कमांडो अमदी कुंतरुक सुबासाम राइफल्स ना यारिपोक बाजार दा असत औक सिंग चेक तौबदा इस्लामिक नेशनल लिबरेशन फ्रंट की मियोइनी हाइबा मोहम्मद दौलत खान कौबा यारिपोक सिंगादगी मियोय अमा फारे हाइरे मोंगोंदगी फ्रंट एसकी लेटर हेड निपान कापा यारिबा नोंमै मरु अनी गलोनेना बिट कार अमा फगले हाइरे अमरोंदा इम्फाल वेस्ट कमांडो ना हुइकप एरिया दा टिबो हुंबगी थबक चथबदा यूएनएलएफ की थांगजम समानंद कौबा हुइकप मयाय लेकाइदगी मियोय अमा फारे हाइरे अमरोंदा इम्फाल वेस्ट कमांडो अमदी तरुक सुबासाम राइफल्स ना कांसीपुरदा असत औक सिंग चेक तौबदा KYKL की पुखरमबम रूपा कौबा लंगथवाल मरिंग लेकाइदगी मियोय अमा अमदी खारिबम संजोय कौबा लौक्सांग खोंग अवांग लेकाइदगी मियोय अमा 9mm की मरु मरी यावबा पिस्टल अमदी M20 पिस्टल की मरु अनिगा कोनना फारे हाइरे फगलबा मियोय सिंग मरी रेनबा पुलिस स्टेशन सिंगदा मखाताबा वेरिफिकेशन की दमा खुसिनाख्रे हौजिपाव की मरथना अतेनबा ब्रेक मतंग लौजरी New Hope Tutoring, Kurai Ahongai, opposite Jennings Main Gate, adjacent to Tantra Hotel. Admissions open for the following courses: Class 9 to 12, Bossum Cosum, CBSE, Diploma in Elementary Education, Bachelor of Education, BA English Honors, NET Paper 1, and CTET. For further details, please feel free to contact us. Movel Furniture, Manipur ki luhong kayong maga mari lainana makal khudingi furniture items singda up to 50% discount pijari. Asida natana modular kitchen khakta oina lebiba matamda dining set ama khudol oina tamjari. Ngasi maglengching biraksi Movel Furniture near Imphal College. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba matangairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiyu ngasidi suara hajinge ture lai ture kari no tuti musi kari gauza sidi yosi ni he masigi yosi tata tiskoni ne adudi sanagi mohut yangna sinbe yamdre Kaidurina kanano kaigino kaidubiyo masipumna loi leibidi gari ahanbaga tongba ngamdrabane pura laga tongni khaliba namai doi kaidro senbun puthoga leibidi ngamdra senbun puthokna leiba ngamdrasu Imphal Finance na salo ai jo ahanba leing ngamdra Imphal Finance tagi loan oine lori Imphal Finance na nongbu manung da gari loan lobu yabni puthong chaba pijari adom na pam makal gi gari kudingma lobu be yagani ब्रेक की मतुंग दा तराम ना मोक्सरी मखाताबा पाउदा
Yanglam Kendra gi manung sanba sekmaijin amadi arong nongmaikhong gram panchayat ani gi mafam singda leriba water supply scheme mari Yanglam water supply scheme sekmaijin khoidum water supply scheme sekmaijin khuno konuma amadi minority water supply scheme amadi nongmaikhong makha lekai da leiba Hyang Tek water supply scheme sing asi mai leinaba singna yengsin bidabadagi nongmonongmagi phibam soksilakli matau ningthina tawdabadagi lamdam adongi miyamna thangnaba apabai sing phangdabagi awaba mayoknare Sekmaijin Gram Panchayat Level Multipurpose Cooperative Society Limited ki kangbuna koina satuna yangsinkre miyamna thangnaba apabai sing phangdabadagi leiduna sijinari atuba matamda leingakna miyeng changduna mathau tawdraba water supply scheme sing asi semjinduna miyamda apabai sing phanganbiu haina society ki chairman ke Maniharna appeal tawragli Thawal Turelbu Khusem gi amotpa ising zelhanba tawbigan haina Committee for Conservation of Thawal River na tongan ba Turel gi nak yeta tariba club organization singa kosan maduna ngasidagi mafam kayada wakat khongjang jangsan ba hokre Committee asina Thawal Khetri lekai dalaiba club KRC Setco amadi Maira Paibi ima singalwenena Khetri lekai haukta bi mapagi highway nakalda wakan mifam phangki Amaromda Thawal Wangkhem Kaithil leso lekai asigi club WYC ICCW Maira Paibi Amadi Kaitel Family Bisingna Nong Magi Sinthal Leptana Wakan Mifam Phamki Wakan Mifam Aduda Sarawaki Basingna Turel na Ikwegi Tawaini Tawal Turel Bukan Biu Amadi Fibam Soglaba Tawal Turel Fagadan Biu Haina Thaba Play Card Kaya Sajinaki Amaramda Tawal Turel Bu Khusem gi Thawongna Ngolak Liba Asigi Matangda Hauzik Chathariba Assembly Asida Wangkhem Kendra ki MLA ke Megasandra amadi Khangapur Kendra ki MLA o Surja Kumar nasu Zero Award puthokuna khana khibabu miyamna thagatpa phongdok bagalwenena sarkar asina su atuba matamda miyeng changbirakani habegi thajaba phongdokhi Thawal Police Commando amasung Women Police anina punna kusan maduna ngasi Thawal wangmataba parking da frisking chathabada nupi anidagi yu songbada sijinaba hamai kg marfu hundoi fagatpa ngamle hairi Faraba nupi anidudi aling wifi sahi kunmapan mapuroiba lalbem wifi amadi bemnu wifi sahi nifu mapuroiba laikidraba ganpu wifi makhoi anima kangpopi district ki new kanandagi ni hairi fagalaba polam singalonena makhoi ani Thawal police ta sinakre All More Sinmi Luf Amadi Minority Women Development Society More Anina Sinduna Ngasi More Turel Wangma Ward number 7 ge community holder Sinmi Singi Mipamama Pangtokre Mipamada All India Trade Union ge Secretary General L Sachin Kumar Working Women Forum ge Secretary Y Indrani All India Trade Union Council More ge Secretary KS Gyaneshwar Working Women Forum ge Vice President Vidumukhi Devi All More Sinmi Lupki Secretary Nur Zahan Finance Secretary L Binarani Debina Mariba Mitungnen Singh Oiki Tharomda Wangangaduna L Sachin Kumarna Nampalung Market Hokiba Tang Tareta Mainasa Kiba Aduna Maram Oiraga More de Lejariba Nomagi Suza Nomzaraga Hinjariba Sinmi Sing the Teneriba Wabada Saru Yari Makoigi Damakta Atuba Matamda Relief Pinanaba Sarkar Asida Haizaduna Panganaba Honagani Nampalung Market Asi India Government Amadi Government of Manipurda All India Trade Union Congress Manipurna Taknaduna Matul Anigi Building Sabada Sarkar Ani Asina Mateng Pangwina Bahizagani Nampalung Market Asi Moreda Lariba Sinmi Kaya Amadi Manipur Praza Lak Kaya Gi Sanmi Londa Asobu Mateng Pangliba Kaitelamani Wangna Makataraduna Sinmi Sing the Piriba Kusuman Hantana Panglibasi Hengatuna Nomada Lupa Satruk Panganduna Tagi Oina Lupa Lising Taranipan Panganaba I took na Sinduna Delhi the Set Kibareli Adu the Su Fondo Krabani Makatana Su Lietana Kongjang Sangsan Kigani Haiki Kwakachel Bazar de Laiba Kwakachel Girls High School Ngasi School Asigi Get Ki So Paiba School Asigi 4 grade Oina Laiba Naubi Kobamana Get Hang the Badagi Mahiro Singh Larik Tamba Funkidre Oza Singh na Get Kim Hapan the Pandana Get Hang Mangai Duna Rekre School Asida Punna Mahiro Kunmanga Lay Hairi School Aduda Punna Oza Tara Hena Lay Hairi ISTV News na Mafam Aduda Salubada School Gi Get Mamangda Oza Nupi Yauna Oza Tara Romna Thong Hang Mangai Duna Leramba Tengaraki Leo Club of Thawal District 322 Dina Leo Multiple District 324 3231 Leo Club of 3IDF Lions Club of International
youth winga punna khusamnaduna nomagi oiba awareness program galoinana mahairoi sengi I camp ama thawbalgi tomjing makhongda laiba kids bright school da pangthokre Leo Club Thawbalgi President Rosan Soibamna International Joint Project amagi makhada Mission Vision haiba pandamda camp asi pangthopani haiki National Dewarming Day Thawram Thawbal District ki oina District Health Society Thawbal na sinuna Hairok High School da pangthokre Thawram aduda DC Thawbal Hawam Rosita CMO Thawbal Dr. N Jayantakumar State Nodal Officer Dr. S Ibemza Hairok High School ki headmaster Okram Nityai Susaryaki District asigi oina government school samri ni phumapan private school samani phumanga da tamliba sahi 18 phawgi manung da laiba angang lak ama makhairom tilgi leina dagi ngaktongnana ba hidak pijanaba pandam thamli District Health Society Tamenglong nasu district asigi National Dewarming Tamenglong Higher Secondary School da hawdokre thoramadu da DC Armstrong Pame ZEO Tamenglong Gaidolung Tamenglong Higher School gi principal KC Hudu Ansu Saryaki district asigi oina angang lising kunthrarom hidak pijanana ba pandam thamli Kaksing Kuno College ki Mahairoi Singh mamang sahidagi hongna masagi college asida center adumak taduna lagli handaksu tahanbiu haina Kaksing Kuno Students Union gi General Secretary Sorok Khaibam Malem nganwana phongdokre wafam asing asi college asida pangthokiba paumusung unaba mada phongdokibani mangna makha taraduna college asu tamliba Mahairoi Singh ayambana arapa mafam kya dagi yawba lambi thong amasung transport ki khudong sadba kaya mayona gadabana maram oiraga Education Department na hiram masida miyang changbiduna hanagum college asa lariba Mahairoi Singh college asimakta da phamduna exam thaba yahan biu haiki panbaya badi hairiba college asigi Mahairoi Singh na Sugunu Higher Secondary School da aduga Sugunu Higher Secondary Mahairoi Singh na college asida center handak sahigi oina mari leinaba authority na exchange tawkibani Tukchasingi transport hanadagi transport system leitaba namara moraga documentic awaba mayoknare Maramasina yaragadi ngasi paliba Manipuri amadi education ga mari leinariba khuding magna amuktang mineng changbiraga center asibu interchange tawba yaragadi amutang interchange tawbiu Supreme Court ta matau karamna hearing chathabage haiba law tamliba Mahairoi Singh na khangan bagi sarok ama oina ngasi LMS Law College ki Mahairoi ni forum Delhi daraiba Supreme Court ta hearing chathabagi mong matau yangankre hiram sigi matang da Delhi daraiba khoi gi correspondent Seram Roses na pirakpa report ama Democracy ki manung da fourth pillar oiba judiciary haiba thingse is da khoi gi laiba community sing gi marakta gi lakna bagi da makta ID all social life, economic, political life sing dagi mihut sing yawi masimang na Manipur ki intellectual social Hauzik Public Assembly Session da Sugunu Kendra ki MLA K Ranjitna handakta nogna semlak liba Kaksing District pu Waikong Thongjaw da District Headquarter oinena ba sinbiu haina pukatliba wafambu Pukatki ba wafambu janinda ba phongdokduna District Infrastructure Development Committee Kaksing na senduna Kaksing Thaulekai Mandopta Kaksing da leiriba tongan ba club singi miho sing amadi Kaksing Municipal Council gi chairperson amadi councillor sing yaung na mifam bangtokre Ayupung nipan dagi tara makai fawa chachakiba mifam aduna tongan ba khongjang kya sangsinna su warek lokre hairi Mapitel dam gi matang dalenga ka amadi dam na sohalaba miyam gi marakta warishin purakpada miyam na yaba lup kanano haiba miyam na hahensi haisi haina Mapitel dam affected Jingdam Organization gi General Secretary Tekelambam Somorjina phongdokre wafam asing asi maphog dam manakta pangthokiba paumi sangona phongdokibani Mafogi Chief L Haukhomang na phongdokibada Mapitel dam affected villager headman Chief Elders Organization ko walup ama Thorok liba si karamba khulgi headman natraga sipna sembano mafau khulgi oinadi saruk yade loinana sogat pasu leite haiki somorjana makhatana phongdokibada dam affected Jingdam Organization matam kya gi mamangdagi dam na sohalaba singi leingak na pithoktana lariba compensation pithoknaba tangkak yaurakpada atopa lup ama thoraktuna lup asibu lan uhannaba amadi miyamna wafam kya phongdorakpasi laibak thibani Miyam na karamba lupu thazaba thami amadi lainga ka warishin purakna bu honabada karamba lupna kari thodang lokibage haiba miyam khangna phongdoglasi haiki
हौजिक्ति अखोइना तानरिबसी अरोइबा पांडम हाइबदी सरकार गा अरोइबा टेबल टॉक अदुनी अदुना अखोइ ngaiduna leiribanina makoiga akoiga ngha leitana wai khum tawgi matam leite habasima ai clarify tawjege Manipur Police na UNLF ki maruiba thaupuba miyoini amadi Imphal mayoda bom langsinba pokhaihanba amasung nupi oibigi ikai khonaba manghalli haiba miyoi ama hatpada chenabani haina fare hariba thangjam samananda amadi sapam santikumar UNLF ka karigumba hiram amatada mari lainade haina lop asegi publicity department ki director M Sahena thadorakpa cherolamana khangalale cherolasna makha taraduna February 13 da Hiccup area da Imphal West commando na thiba humbagi thabak sathabada masagi mayummaktagi fare hariba thangjam samananda sahi 38 apokpa TS angau Hiccup miyai lekai hariba miyoi asi party ga karigumba hiram amatada mari lainade mahaka party asigi members su mahak party asigi members nate police na media da phongdorok pagi thawong asi misam miyam pharaga lalobani hajinduna mokhoi gi thabak phaba uthoknaba lisat aduni hairi Amaramda Lamsang Police Station na nupi oibigi ikai khunaba mangan kibagi matangda lupna sibagi cherak pikraba sananing tem misiga mailena fare hairiba sapam santikumar Alice Manau Tomba sahini phumari apokpa mani kaibi kunguda maninglekai hairiba mioi asisu lupka mailena de santikumar party dagi pothakraba mioi ni mahak pothakra habasi English ngani tara tareta lup asina zerol thoktuna miyamda laktokrabani maramaduna santikumar ga lup asiga hiramamata da mailena de loinena sananing tem cherak piba amasung Imphal manungda tongan ba bom pakai handuna landa kiba duga karigumba mari amatta leinade haina cherolasna makhatana phongdorakle Manipur gi sangnai raba Sangeet Natak Academy awardee amadi sangnai raba musicologist Raishram Birendra Kumar lekhidabada Cultural Workers and Activities Manipur amadi Kanglei Park Taibang Pena Mahikona awaba phongdorakle Catholic School singda ating bathamlakliba asina Little Flower School gi angang thilliba transporter singda su saitheng phangliba sigi matangda hayeng van service leptuna khana nainaba mifam ama tidim ground da pangthokani hairi Dr. S.S. Babu Singhana pigani Dr. S.S. Babu Singh Porn iba International's proportional go slowing of every need, desire and compulsions for universal humanism to work haiba Larik ama ngasi Dalida laiba Jamia Millia Islamia gi FCT CIT conference holder phongkre Larigadu University asigi Vice Chancellor Professor Atal Ahmad na release tauke Thauramduda Northeastern Industries and Policy Research ke Director Simi Malhotra Susarya ke Larigasi batangda Manipur University ke Geography Department ke Associate Professor Islamuddin Wangang ke How kiba February 13 Nomaijing nimita Manipuri Sahitya Parishad Jiribamgi Mifamgi Nini Janma nimita mioi kharana Parishad asigi General Secretary da ikaiba pirambagi thongbu Parishad asina nuaitaba phongdorli loinena thawong adu laibakthibani haire Jiribam district ki tongan mafam singda legal aid clinic ani amadi legal literary club ama sangakre sangabagi thoromadu da additional session judge fast track court Manipur is W. Tone Maitai, Judicial Magistrate First Class, Civil Judge Jiribam, Zangolen Housekeep Amadi Atay Masaknai Bamioika Susaruyake, Legal Aid Clinic Ani Adu, Laisavi Toll Amadi Sonapur Sabani Aduga, Legal Literacy Club Aduna, Lalpani Government High School da Hangdokpani, Thoramadu, State Legal Services Authority Amadi, District Legal Service Authority Anina Puna Sinkibani, Resource Person Oina Paralegal Volunteer Jiribam Advocate L. Romena Wanganki. Laimayum Basanta Sarama Madi SS Hamantabu Manipur State Cooperative Union Ge Advisor Oina Khankibagoinana Union Ge Lamfaltu Labor Office Tataram Opagi Thoram Ama Ngasipang Thokre Thoram da Union Ge President L. Tompisak Mamang Executive Member Singsu Saryaki. Hauzik Sanabagi Paumu Bizari.
ngasi gi sanabagi pauda Lagliba February 13 38 phaba Maharashtra gi Nagpur da pangthokadoriba 13 suba National Para Cricket Championship for differently able da saru yagadoriba Manipur gi team ngasi Imphal thadokre Championship asida North East ki oina Manipur khaktamak saru yagadori Indian Cricket Federation for Disabled gi miyang makhada Maharashtra Cricket Association for Disabled na championship asi senbani Manipur gi team asida player 13 amasung official marina saru yari Manipur ki team adu IPSA ki Vice President Joy Chandra Konthojamna lamthaki loinena championship asida mai pakpa puraknaba yafa paujel su peki All Jiribam Sports Association na Jiribam Higher Secondary School ki playground sathariba taranithoi suba Jiri Cup Invitation Football Tournament ke ngasi sanakiba hanba semi final match da Klasa Bisnupurna Rao Imphal Ispu Panjil Ahum Shinoda Maitiba Piduna final sangkre Klasa ki goal ahumadu M Avoy e Nanau Amadi Zeri Pulam Jena sankibani Hayang ani suba semi final match da Hisu Thawbal Amadi ARC Silong sanagani Thongnawjam Pakasing Ningsing 7 aside football tournament ki ngasi sanakiba ahamba match da KIC Kairen Bhabina LYDA Kumbi Setu Purbu Panjil Manga Marida Maitib Bikre Tournament Asimaki Aniswa Masa Moirang Kuno Ena Veteran FC Thanapo Pibu Panjil Taruk Amada Maitib Bikre Punyada Masterani Tui de Gitara Taruk Pava Pangtokatoriba Kunta Trelak Suba Cadet Boys Freestyle Greco-Roman Style Amasung Kunmatui Suba Women Cadet Sub Junior Nasan Championship ki Manipur ki wrestling team semnaba trial February 13 ki ayupung mapun makhaida Kumal Lampak SAG Hall da pangthokani hari trial asida sahi taramanga tarataru amasung taratret fawda leriba dupa masa amasung bi masa sanaroi sengna Aadhaar card kaloinena association ki secretary da report tongnaba khangali Hauji makhata na sanabagi paw boyaning thawjamdagi fangbigani 57 Mountain Division na sponsor tawduna thasi gi tang taramatoi digi polo team taramanga na saruk yaduna Imphal gi mapal kangjibungda Manipur Horse Riding and Polo Association na sinduna knockout basis sa sathariba Nepal suba 57 Mountain Division Polo Tournament ki ngasi sanakiba ahanba match da Singkhai Hunba Polo Club kongbana Manipur Police Sports Club team sibu Panjal Nepal mangada maiti bpk match asida mai pakiba Singkhai Hunba Polo Club kongbagi Panjal singadu TI Scout ahanba sakada Panjil ani suba ahum suba madi mari suba sakada Panjil amamam punna Panjil manga sanki Laisemba takhelambamna ani suba madi mari suba sakada Panjil ani sanki atupa Panjil aduna El Kokesorna ani suba sakada sanki bani match asida maiti kiba Manipur Police Sports Club team sigi Panjil manga du binoina ani suba ahum suba madi mari suba sakada Panjil ahum sanki atopa Panjil ani aduna KIS Dinesh amadi ai khabana hanba madi mari suba sakada sanki bani Tournament asigi ani suba match ki sanakibada Kurai Polo Club team A na Nambun Mapan Polo Club pu Panjal Mapal mangada maiti bpk Kurai Polo Club team A gi mai pakibagi Panjal singadu L Thompson na ahanba ani suba ahum suba madi mari suba sakada Panjil taruk sanki O Roger na ahum suba sakada Panjil ani amadi TIS Rosan na ani suba sakada Panjil amba chanduna match asi mai pakibani match asi da maiti kiba Nambun Mapan Polo Club ki Panjil manga adu L Tarunna ahanba sakada Panjil ani O Singlen Sanana ani suba madi mari suba sakada Panjil ani sanki atopa Panjil aduna TIS Mosana ahum suba sakada sanki bani ahum suba match ki sanakibada Manipur Police Sports Club team A na Loijing Loya Konung Lairembi Polo Club Bisnupur bu Panjil taranithoi amada yamna laksana maiti bpikre match asida mai pakiba Manipur Police Sports Club team A gi Panjil singadu TIS Roman na ahanba ani suba madi mari suba sakada Panjil manga sanki P Jotin na ani suba madi ahum suba sakada Panjil ani M Bebekanandana manga suba madi ani suba sakada Panjil ani S Abungchana mari suba sakada Panjil ani sanki atopa Panjil aduna TIS Ranjit na ahum suba sakada sanki bani Loijing Loya Kunung Lairembi Polo Club Bisnupur gi amatangarba Panjil adu L Suresh na match ki ahum suba sakada sanki bani sathariba tournament asigi hay nungtil pung amatabada ahanba match oina Kuman Polo Club Mayang Imphal amadi Texam Polo Club ka sanagani ani suba match da AR Polo team amadi Imphal Riding Club Lampen Pat ka sanagani ahum suba match da Manipur Police Sports Club team B amadi Kanglipak Polo Club Laifam Khunauga sanagani
Manipur ki Neroka Football Club Sangapam gi Nepal suba home match soina hai nungtil pung ani tabada Khumalampang Main Stadium da Sarsil Brothers FC Goa ga sanargani hiram asigi matangda ngasi semoirong da leba Classic Grande da pawmi singa unabagi thoram ama pangthokre thoram asida Sarsil Brothers FC Goa gi head coach Alfredo Fernandez sanaroi daugda sise amadi Neroka Football Club Sangapam gi head coach Gibrai Khan team captain Barney K Kelonsu saru yaki Sathariba League asigi hojik phawda Minaraba Punjab FC na match taramari sanabo lokibada point kurmapan phangtuna ahanba Manipur gi Neroka Football Club Sangapam na match taramanga sanabo lokibada point kunnipal phangduna ani suba Kingfisher FC East Bengal na match taramari sanabo lokibada point kuntaruk Mohamaga na match taramari sanabo lokibada point kunmathoi Silong Lajong FC na match taratruk sanabo lokibada point taranipal Aizol FC na match tarahumdai sanabo lokibada point taratret haying sanagadoriba Sarsil Brothers FC Goa na match tarahumdai sanabo lokibda point taratruk Indian Arrows na match taramanga sanabo lokibda point taramari Chennai City FC na match taramanga sanabo lokibda point tarahumdoi Gokulam Kerala FC na match tarahumdai sanabo lokibda point tarahumdoi phangduna chatli thoram asiga mari lenana Sarsil Brothers FC Goa gi head coach Alfredo Fernandez na hayeng sanagadoriba match asi yamna araiba oiroi match asi mai pakna bo honaduna point ahum phangna ba honagani haiki. But we expect a very tough match, and we are prepared for it, and we are expecting something from the home team. Being the home team, they will always come hard at us, and we are prepared for it, and maybe we go out with some at least something from this game tomorrow. Amaramda Manipur gi Neroka Football Club Sangapam gi head coach Gibrai Khan phongdokibada yam wagiba yamna fatigue laigiba journey yam chakhiba maram oiduna tawgibani adu aina ma hainingi adu hojikti angangsing yam fresh oire rest phange adu last match jo koi kan hona jai adu ga handak kisijo haingi jo kan hona ni adu ga babo mayam gi support aduna akoi haing soidran kana sanaraga akoi 3 point phangni haibase ai asai am chawnle Taramanga suba Manipur Veteran Cricket Tournament ki ngasi sanakiba match ta YWC Langthabal na CCC Sajingbu maithiba pikre Manipur Veteran Cricket Association na sinduna tha sigi tang Nepal dagi team Nepal na group ani thongna khaidoktuna Oriental College amadi Model Higher Secondary School Playground sathariba Taramanga suba Manipur Veteran Cricket Tournament ki ngasi sanakiba match ta YWC Langthabal na CCC Sajingbu ran konma thoida maithiba pikibani match asida mai pakiba YWC Langthabal na toss ngamduna ahanba batting tokibada over kumapal ga ball mangada wicket loina turaga rancha magani phu humdoi lauki masigi pakhumda anisuba batting tokiba CCC Sajingna over kuntaruka ball ahumda wicket loina turaga rancha maga kuni thoi khak lauduna match asi maithi kibani match asida YWC Langthabal gi sanaroi Kumar Jitna wicket ama amadi ball yankai marida run yankai tre lauduna man of the match takre haying ground asida cyclone thangmi banamadi napsa khai Imphal ga sanagani Marisua Ima Pantobi Trophy ki final da Smoker Kongba amadi BFC Sayanga sanaragani Kongba Youth Organization na sinduna mamang thagi tang kunipal digi team kuntran group Nepal thokna khaidoktuna organization asigi ground sathariba Marisua Ima Pantobi Trophy Men's Open 5-set football tournament ki ngasi sanakiba ahanba semi final match ta Smoker Kongba na UBC Sayangbu penalty da goal ani sinoda maithiba biduna final sangkhibani team animangna apiba matamda goal amata sanaba ngamdabadagi kicks from penalty makna decide tobada Smoker Kongba na UBC Sayangbu maithiba pikhi match asida mai pakiba Smoker Kongbagi kicks from penalty mark te sankiba goal ani du Bandona amadi Somarendro na sanki tournament asigi anisuba semi final match ki sanakibada BFC Sayangna BFC Pangongbu penalty da goal ani sinoda maitiba biduna final sangkre match asida su team animangna apiba matamda goal amata sanaba ngamdabadagi kicks from penalty mark na decide tobada BFC Sayangna BFC Pangongbu maitiba pikibani match asida mai pakiba BFC Sayangi kicks from penalty mark ta sankiba goal ani du Falguni amadi Kantana sanki sathariba tournament asigi aruba match tha asigi tang 13 ki nungthil pung amata bada Smoker Kongba amadi BFC Sayanga sanaragani
Shallow Youth Union Club na sinduna club asigi ground da tha asigi tang mari dagi team kunmari na group Nepal thokna khairotuna sathariba Shallow Cup Nepal Super Lamlai Kendra Village Wise Men's Open 7-set football tournament ki ngasi sanakiba ahanba matcha YDCL pungdong mamadi FC Lamlai goal ani ni sanaduna draw satkre tournament asigi ani suba match ki sanakibada MSFC haingangna FC pungdong bambu goal ani amada maitiba pikre Ahanba Nungoi Cup 7-set Lamlai Kendra Invitation 52 kg Men's Open Football Tournament ki final da Nungoi Youth Club amadi INJC itam Nungoi ga sanaragani Nungoi Football Club na sinduna Nungoi Makha Lekai Football Ground da mamang thagi tang kunmari dagi team taratare na group mari thokna khaidoktuna sathariba Ahanba Nungoi Cup 7-set Lamlai Kendra Invitation 52 kg Men's Open Football Tournament ki ngasi sanakhiba ani suba semi final match da Nungoi Youth Club na Mangal FC Academy Khabambu goal ani sinota maiti bapiduna final sangkhibani Thagasani bayan thozam hausi makha tana ngasi oikiba engasagi pawamok lobirasi Environment Directorate State Climate Change Weather Report ki matungina ngasi gi khwaidagi sakhiba Celsius degree 19 suino ani khwaidagi ingba Celsius degree 3 suino ahum Nuksita yaupa ising manan gisang maximum dasada marputara truk dasmik marputara truk minimum dasada taranitoy dasmik ni pumari oiki ngasi nong sukide hausi awe bada mariba paw amane bizari Kulai paiduna lal hauraba matungda mainstream da laktuna leiraba mioi singda police samati paramilitary force singna kihan bayauna thaba mata sathaba yar haina Chief Minister N Birena assembly da haikre ngasi ke assembly mifamna demand manga gi apun ba sanfam lupa crore lising tara mari chate marfu henba gi sanfam pass tawkre abadi Myanmar da leiriba mitei singna ngasi phawba Manipur ko thamoi sengna nungsi hauri Manipur da langning magi apamba phau hauri ngasi gi oinadi ISTV ne pizariba Manipuri paw matang sa loijare miyeng tabirba pungna mapu amukahna kurumjare